ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯈꯦꯠꯅꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯎꯃꯩꯒꯤ ꯁꯪꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯆꯥꯔꯖꯀꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯋꯥꯅꯣꯝꯗ꯭ꯔꯁꯨ ꯏꯀꯣꯝ ꯀꯣꯝꯅ ꯌꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗ ꯑꯣꯏꯕꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒꯤ ꯑꯗꯨꯛ ꯋꯥꯖꯕ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠꯄꯗꯤ ꯂꯩꯔꯝꯗꯦ꯫ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨ ꯆꯪꯂꯛꯇꯨꯅ "ꯏꯅꯦ, ꯍꯛꯆꯥꯡ ꯐꯤꯕꯝ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯦꯀꯣ?" "ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯩꯗꯤꯅꯦ ꯑꯩ ꯆꯥꯗ ꯊꯛꯇꯒ ꯇꯧꯔꯔꯣꯏ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ." ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯁꯔ ꯇꯥꯎꯃꯩꯅ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯊꯝꯗꯅ ꯅꯔꯁꯇꯩ ꯗꯣꯛꯇꯔ ꯃꯌꯥꯝꯗꯩ ꯆꯪꯗꯅ ꯍꯣꯠꯅꯩꯁꯤꯕꯨ ꯇꯁꯦꯡꯅ ꯄꯦꯟꯕꯤꯗ꯭ꯔꯕꯣ? ꯐꯅ ꯑꯣꯏꯗꯨꯅꯁꯨꯅꯦ ꯌꯨꯝ ꯍꯥꯏꯗꯨꯗ ꯄꯣꯊꯥꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣ." ꯇꯥꯎꯃꯩꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗ "ꯃꯥꯏꯍꯧꯅꯕꯤꯅꯤ. 7 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯣꯏꯔꯁꯨꯅꯦ ꯌꯨꯝꯅ ꯍꯦꯜꯂꯦ ꯍꯥꯏꯔꯛꯀꯅꯤ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯉꯁꯤ ꯍꯟꯈ꯭ꯔꯒꯅꯦ ꯃꯔꯛꯇ ꯍꯣꯁꯄꯤꯇꯥꯜꯁꯤ ꯎꯅꯤꯡꯗꯦ ꯀꯥꯏꯅ ꯆꯦꯛꯑꯞ ꯂꯥꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ?" "ꯑꯗꯨꯕꯨꯗꯤ ꯂꯥꯛꯀꯅꯤꯗ. ꯀꯩꯒꯤ ꯂꯥꯛꯇꯅꯤ? ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯅꯕ ꯚꯥꯏꯇꯥꯃꯤꯟꯁꯨ ꯃꯈꯜ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯕꯅꯤ. ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯇꯨꯝꯅꯕ ꯇꯧꯀꯣ." "ꯍꯣꯏ ꯍꯣꯏ. ꯑꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯒꯦ." ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨ ꯇꯥꯎꯃꯩꯗ ꯑꯣꯟꯁꯤꯜꯂꯒ "ꯂꯣꯏꯔꯦꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ. ꯁꯔ ꯍꯣꯏꯒꯤ ꯊꯧꯔꯝ ꯈꯛꯇ ꯉꯥꯏꯔꯤ." "ꯉꯁꯥꯏ ꯍꯥꯏꯅꯕ ꯌꯨꯝꯗ ꯅꯔꯁ ꯂꯥꯛꯍꯟꯕꯒꯤꯗꯣ ꯌꯥꯅꯈ꯭ꯔꯕꯣ?" "ꯍꯣꯏ, ꯌꯥꯅꯔꯕꯅꯤ. ꯑꯦꯗ꯭ꯔꯦꯁ ꯄꯤꯈ꯭ꯔꯦ. ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯒꯦꯅ ꯍꯥꯏꯕꯅꯤ. ꯁꯔꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯍꯜꯂꯣꯔꯥ?" "ꯉꯁꯤꯒꯤꯗꯤ ꯌꯥꯅꯤꯗ." "ꯀꯅꯥ ꯑꯃꯨꯛ ꯅꯦꯛꯂꯤꯅꯣꯅꯦ?" "ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯕ ꯅꯔꯁ ꯑꯃ ꯍꯥꯏꯅꯔꯤꯕꯅꯤ." "ꯍꯥꯏ, ꯅꯔꯁꯀꯤ ꯃꯍꯨꯠꯇ ꯏꯃꯧꯅꯒ ꯁꯦꯕꯥ ꯇꯧꯕꯗꯣ ꯄꯥꯝꯃꯤꯅꯦꯍꯦ." "ꯑꯁ ꯏꯃꯥ, ꯀꯣꯟꯅ ꯌꯨꯝꯗ ꯉꯥꯡꯅꯔꯁꯤ ꯃꯁꯤ ꯋꯥꯁꯦ." "ꯏꯕꯨꯡꯉꯣ ꯗꯥꯛꯇꯔ, ꯑꯩꯅ ꯉꯁꯤ ꯅꯥꯔꯤꯁꯦ ꯇꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯤ." "ꯏꯃꯥꯅ ꯍꯥꯏꯗꯨ ꯁꯣꯏꯗ꯭ꯔꯣ?" "ꯁꯣꯏꯗꯦ. ꯑꯩ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯗꯦ. ꯌꯦꯡꯉꯣꯏ ꯇꯨ ꯃꯥꯅ ꯀꯌꯥꯝ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯧꯅꯤ ꯍꯥꯏꯖꯤꯜꯂꯤꯕ, ꯑꯗꯨꯒ ꯌꯥꯕ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ. ꯃꯗꯨꯗ ꯋꯥꯈꯜ ꯁꯣꯟꯊꯕꯗꯒꯤ ꯍꯛꯆꯥꯡꯁꯨ ꯁꯣꯟꯊꯔꯛꯂꯤꯅꯤ." ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯁꯨ ꯌꯥꯅꯤꯡꯂꯗꯨꯅ "ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯤꯅꯤ. ꯑꯩꯅ ꯁꯔꯗ ꯍꯧꯗꯣꯛꯄ ꯉꯝꯗꯕꯅꯤ." "ꯑꯁ꯭ꯋꯥꯏ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤꯔꯥ?" "ꯑꯩꯒꯤ ꯃꯥꯡꯗ ꯁꯥꯎꯅꯦ. ꯑꯩ ꯌꯥꯎꯕ ꯌꯥꯕ ꯋꯥꯔꯤꯅꯤ." "ꯏꯃꯥ, ꯃꯇꯥꯡ ꯆꯥꯗꯦꯗ." "ꯃꯇꯥꯡ ꯆꯥꯕ ꯈꯪꯗꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯔꯛꯀꯅꯨ. ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯒꯗꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯥꯗꯨꯅ ꯂꯩꯒꯗ꯭ꯔꯣ?" ꯗꯣꯛꯇꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯃꯤ ꯈ꯭ꯋꯥꯏꯁꯨꯅꯦ ꯆꯍꯤ ꯅꯧꯕ ꯊꯦꯡꯕ ꯍꯥꯏꯕ ꯊꯤꯗꯅ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯔꯤ. ꯃꯥ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯤꯕ. ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯅꯨꯄꯤ ꯊꯤꯔꯒꯦ ꯂꯦꯞꯄꯕꯗ ꯌꯥꯔꯣꯏꯗꯕꯁꯨ ꯂꯩꯇꯦꯅꯦ." "ꯏꯃꯥ, ꯌꯥꯔꯦꯕ. ꯍꯥꯏ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ." ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯁꯨ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ "ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯍꯥꯏꯔ ꯚꯥꯔꯤꯗ ꯆꯥꯎꯈꯠꯂꯦ. ꯁꯔꯅ ꯆꯍꯤ ꯈꯔ ꯌꯥꯝꯇꯛ ꯇꯧꯕꯤ ꯂꯧꯔꯦ ꯍꯥꯏꯔꯁꯨ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ. ꯁꯔꯁꯨ ꯈꯪꯕꯤꯔꯝꯒꯅꯤ." "ꯑꯩꯁꯨ ꯈꯪꯉꯤ. ꯅꯨꯄꯤ ꯊꯤꯗꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯀꯦ ꯍꯥꯏꯔꯁꯨ ꯂꯤꯒꯦꯂꯤ ꯌꯥꯔꯦ. ꯃꯁꯤꯁꯨ ꯁꯔꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ." "ꯍꯥꯏ, ꯑꯉꯥꯡ ꯌꯣꯛꯄꯗꯨꯗꯤ ꯑꯔꯥꯏꯕ ꯋꯥꯅꯤꯅꯦ. ꯅꯨꯄꯤꯗꯨ ꯍꯥꯟꯅ ꯊꯤꯕꯅ ꯐꯗꯣꯏꯅꯤ. ꯅꯨꯄꯤꯗꯨꯕꯨ ꯂꯩꯔꯗꯤꯅꯦ ꯋꯥ ꯊꯣꯛꯂꯗꯧ. ꯋꯥ ꯊꯣꯛꯂꯗꯤ ꯊꯕꯛ ꯊꯣꯛꯂꯗꯧꯅꯤ." "ꯏꯅꯦꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯔ, ꯋꯥꯈꯜ ꯈꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ. ꯑꯩꯅ ꯄꯥꯡꯕ ꯉꯝꯗꯧꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯁꯅꯥ ꯌꯥꯊꯪ ꯇꯧꯊꯕꯤꯔꯣ. ꯑꯩ ꯍꯦꯛꯇ ꯄꯥꯡꯊꯣꯛꯆꯒꯦ." "ꯍꯣ, ꯑꯗꯨꯅꯤ, ꯁꯅꯥ ꯌꯥꯊꯪꯗꯨꯅꯦ." "ꯌꯨꯝ ꯄꯥꯟꯗꯧꯕ ꯃꯇꯝꯗ ꯄꯥꯜꯍꯧꯗ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯟꯗ꯭ꯔꯦꯗ." "ꯏꯕꯨꯡꯉꯣ ꯗꯥꯛꯇꯔ, ꯑꯩꯁꯦ ꯌꯨꯝ ꯍꯟꯗꯕꯤ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯍꯧꯕꯅ ꯐꯔꯗꯣꯏꯔꯥ ꯈꯪꯗꯦꯗ." "ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯗꯧꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯏꯃꯥ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯧ ꯄꯨꯁꯜꯂꯛꯑꯣꯗꯅ." "ꯏꯃꯥ, ꯅꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯥꯔ ꯂꯩꯌꯨ. ꯂꯥꯡꯐꯥꯡ ꯀꯩ ꯀꯥꯟꯗꯒꯦ?" "ꯋꯥ ꯊꯩꯗꯣꯛꯅꯕ ꯇꯧꯒꯅꯨꯀꯣ. ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦꯗꯅ ꯑꯩꯅ ꯑꯣꯏꯅ ꯏꯃꯧ ꯍꯥꯏꯅꯕ ꯆꯠꯀꯅꯤ." "ꯀꯥꯏꯗꯩ ꯅꯨꯄꯤ?" "ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯅꯦ." "ꯁꯔꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯎꯗꯣꯏꯅꯤꯀꯣ. ꯆꯥꯎꯅ ꯁꯤꯟꯁꯤ." "ꯋꯥꯔꯤ ꯐꯖꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯇꯧꯔꯤꯁꯦ." ꯃꯥꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯨꯒ
ꯑꯅꯤꯗꯨꯅ ꯃꯥꯟꯅꯔꯒ ꯁꯝꯊꯗꯣꯏ ꯇꯧꯕꯒ ꯃꯄꯥ ꯆꯥꯅꯅ ꯔꯥꯖꯕꯤꯔꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯔꯥꯖꯕꯤꯔ ꯆꯦ ꯆꯥꯡꯗꯨ ꯎꯠꯂꯒ ꯔꯤꯄꯣꯔꯠ ꯍꯥꯏꯗꯨ ꯁꯤ ꯂꯩꯔꯦ ꯀꯀꯥ, ꯑꯗꯨꯒ ꯗꯤꯆꯥꯔꯖ ꯁꯝꯃꯔꯤꯗꯨꯅꯤ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ꯫ ꯏꯕꯨꯡꯉꯣ, ꯕꯨꯕꯣ, ꯑꯩꯗꯤ ꯉꯁꯤꯗ ꯅꯥꯏ ꯍꯥꯏꯅ ꯇꯥꯕꯒꯤ ꯀꯀꯥꯒ ꯄꯨꯟꯅ ꯂꯥꯛꯏꯁꯤꯅꯤ꯫ ꯅꯈꯣꯏ ꯃꯔꯤ ꯃꯇꯥꯔ ꯃꯥꯗꯤ? ꯆꯨꯝꯅ ꯑꯩꯒ ꯇꯤꯟꯅꯕꯅꯤꯗ꯫ ꯁ꯭ꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯌꯥꯝꯕꯨꯡ ꯗꯣꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯗꯣꯏꯔꯥ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯃꯇꯝꯗ ꯆꯦꯟꯅꯥꯏꯒꯤ ꯑꯅꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯤꯀꯣꯝ ꯀꯣꯔꯁꯀꯤ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁ ꯑꯣꯏꯈꯤꯕꯗꯣ? ꯑꯧ ꯃꯥꯅꯤ꯫ ꯇꯥꯎꯃꯩ ꯏꯉꯛ ꯉꯛꯅ ꯁꯦꯡꯉꯕ꯭ꯔꯣ? ꯃꯥꯟꯅꯕꯗꯤ ꯅꯠꯇꯦꯀꯣ? ꯆꯨꯝꯅꯤ ꯑꯩꯅ ꯍꯥꯏꯁꯤ, ꯃꯆꯥ ꯑꯇꯣꯝꯕꯗꯨꯅꯤ, ꯑꯍꯜꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯇꯥꯎꯃꯩ ꯄꯥꯈꯪ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯅꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯃꯥꯁꯇꯔꯗꯗꯤ ꯅꯩꯕ ꯌꯧꯗꯦꯗ ꯀꯀꯥ꯫ ꯑꯗꯨꯅ ꯀꯅꯥꯅ ꯃꯀꯣꯛ ꯂꯧꯈ꯭ꯔꯕ? ꯂꯥꯛꯄꯅ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯕ? ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯃꯥꯁꯇꯔꯒꯤ ꯀꯨꯝꯗꯅ ꯃꯩꯇꯩ ꯑꯃꯅ ꯃꯦꯗꯜ ꯂꯧꯈꯤ ꯍꯥꯏꯅ ꯇꯥꯈꯤ꯫ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯪꯉꯤꯁꯤꯁꯨ ꯑꯩꯈꯣꯏ ꯏꯆꯥꯏ ꯃꯆꯥꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯌꯥꯝꯕꯨꯡ ꯗꯣꯔꯦꯟꯕꯨꯗꯤ ꯍꯥꯟꯅꯗꯩ ꯃꯁꯛ ꯈꯪꯉꯤ꯫ ꯍꯣ ꯑꯩꯁꯨ ꯄꯥꯎꯁꯤ ꯅꯨꯡꯉꯥꯏ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯕ ꯋꯥꯁꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯗꯕ ꯏꯆꯥꯁꯤꯒ ꯄꯨꯜꯂꯒꯅꯦ ꯄꯣꯂꯣꯏꯗ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯋꯥꯔꯤꯕꯅꯤꯅꯦ꯫ ꯇꯥꯎꯃꯩ ꯇꯨꯕꯠ ꯀꯛꯂꯒ ꯅꯪ ꯏꯃꯥꯒ ꯂꯩꯔꯝꯃꯣ, ꯑꯩ ꯑꯁꯣꯝꯗ ꯗꯣꯛꯇꯔ ꯑꯃ ꯑꯅꯤꯁꯨ ꯎꯅꯔꯝꯒꯦ, ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯄꯣꯠ ꯆꯩꯗꯤ ꯑꯩꯅ ꯂꯣꯏꯅ ꯌꯣꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯀꯀꯥ ꯗꯦꯕꯤꯠꯁꯨ ꯁꯣꯝꯗ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯐꯔꯦꯅꯦ, ꯅꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯝꯃꯣ꯫ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯑꯁꯤꯔꯥ? ꯍꯣꯏ ꯊꯣꯛꯑꯁꯤ꯫ ꯑꯅꯤꯗꯨ ꯊꯣꯛꯈꯤꯕꯒ ꯔꯨꯝꯗꯨꯗ ꯀꯔꯤ ꯂꯣꯏꯁꯤꯟꯕ ꯌꯥꯒꯦ ꯍꯥꯏꯅ ꯂꯩꯗꯨꯅ ꯌꯦꯡꯕꯕꯨ ꯄꯣꯠ ꯈꯨꯗꯤꯡ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯝꯃꯤ꯫ ꯔꯥꯖꯕꯤꯔꯅ ꯊꯕꯛ ꯈꯨꯗꯤꯡ ꯀꯀꯥꯟ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯦꯅ ꯁꯤꯗꯤ? ꯃꯊꯟꯇ ꯑꯣꯏꯕꯗꯨꯗꯅꯦ ꯉꯝꯅꯕ ꯍꯣꯠꯅꯔꯤꯅꯤ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯕꯨ ꯌꯥꯗꯦꯅꯦ꯫ ꯕꯨꯕꯣ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯍꯤꯗꯥꯛ ꯑꯇꯥꯡꯕ ꯃꯌꯥꯝ ꯑꯃ ꯀꯥꯞꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ, ꯈꯔ ꯁꯣꯟꯕꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ꯫ ꯔꯥꯖꯕꯤꯔ ꯑꯍꯜꯗꯨꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤꯗ꯫ ꯅꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯄꯨꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯔꯣ, ꯑꯃꯈꯛ ꯂꯥꯛꯅꯤ ꯍꯥꯏꯗꯨꯕꯣ? ꯕꯨꯕꯣ, ꯑꯃꯗꯤ SI ꯇ꯭ꯔꯦꯅꯤꯡ ꯍꯧꯈ꯭ꯔꯦ, ꯑꯃꯅ ꯁꯤꯗ ꯊꯕꯛ ꯇꯧꯕꯗꯨꯅꯤ꯫ ꯆꯨꯝꯃꯤꯅꯦꯍꯦ, ꯅꯣꯡꯃ ꯏꯆꯥ ꯅꯨꯄꯥꯅ ꯄꯟꯈ꯭ꯔꯕꯅꯤ ꯊꯕꯛ ꯈꯜꯂꯤ ꯍꯥꯏꯗꯅ꯫ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ, ꯑꯩꯅ ꯅꯥꯕ ꯄꯨꯡꯐ ꯐꯗ꯭ꯔꯤꯉꯩ ꯅꯈꯨꯔꯥꯁꯦ ꯅꯨꯄꯤ ꯊꯤꯕꯤꯅꯕ ꯇꯧꯁꯤ꯫ ꯉꯁꯤꯃꯛꯀꯤ ꯋꯥꯔꯣ? ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤꯒꯦ? ꯅꯪꯅ ꯈꯪꯕ ꯅꯨꯄꯤ ꯂꯩꯒꯗ꯭ꯔꯣ? ꯊꯕꯛꯀ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ, ꯑꯩꯒꯤꯗꯤ ꯌꯨꯝ ꯀꯣꯏꯕꯤꯗꯧꯕ ꯑꯃ ꯄꯥꯝꯃꯤ꯫ ꯑꯃꯠꯇꯕꯨ ꯂꯩꯔꯣꯏꯅꯦ ꯑꯩꯅ ꯈꯪꯕꯗꯤ ꯕꯨꯕꯣ꯫ ꯅꯨꯄꯥ ꯑꯃꯗ ꯅꯨꯄꯤ 7 ꯊꯨꯡꯂꯦ, 9 ꯁꯨꯕꯅ ꯕꯣꯅꯁ ꯑꯣꯏꯅ ꯍꯥꯞꯅꯤ ꯍꯥꯏꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯃꯨꯛꯇ 9 ꯂꯧꯕ ꯀꯥꯏꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ ꯕꯨꯕꯣ꯫ 9 ꯇꯣꯛꯈ꯭ꯔꯣ, ꯑꯃ ꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯤꯀꯣ꯫ ꯔꯥꯖꯕꯤꯔ ꯈꯪꯅꯤꯡꯅ, ꯑꯗꯨ ꯕꯨꯕꯣ, ꯀꯀꯥꯒ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯖꯥꯟꯗꯣ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯔꯣꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯑꯩꯅ ꯈꯪꯉꯦꯅ ꯍꯥꯏꯕ꯭ꯔꯣ ꯃꯥꯅ? ꯍꯥꯏꯈꯤꯕ ꯖꯥꯠꯂꯅꯦ? ꯚꯥꯞ ꯑꯣꯏꯗ꯭ꯔꯦꯗ, ꯋꯥꯔꯤꯕꯨꯗꯤ ꯈꯔ ꯂꯤꯕ ꯍꯧꯔꯝꯃꯕꯅꯤ꯫ ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ, ꯊꯥꯏꯅꯅꯦ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯤꯉꯩ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ, ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯅꯤꯅꯦ꯫ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯒ ꯃꯈꯣꯏꯅꯤ ꯀꯃꯥꯏ ꯀꯥꯏꯅꯩꯅꯣ? ꯊꯣꯡꯁꯤ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯒꯦꯔꯣ ꯅꯪꯕꯣ? ꯑꯃꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒꯅꯦ ꯏꯕꯥꯅꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯏ ꯈꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ꯫ ꯔꯥꯖꯕꯤꯔ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯑꯒ ꯅꯥꯛ ꯌꯦꯠ ꯑꯣꯏ ꯌꯦꯡꯂꯒ ꯀꯀꯥꯗꯤ ꯁ꯭ꯋꯥꯏꯗꯕꯨ ꯂꯩꯕ ꯎꯗꯤ꯫ ꯂꯥ ꯆꯪꯉꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯑꯕꯣꯛ ꯇꯞꯅ ꯂꯤꯒꯦ꯫ ꯔꯥꯖꯕꯤꯔ ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯊꯃꯣꯏꯗꯤ ꯀꯟꯕ ꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯤꯗ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ, ꯃꯈꯣꯏ ꯋꯥꯔꯤꯁꯤꯗꯗꯤꯅꯦ ꯅꯈꯨꯔꯥꯅ ꯅꯨꯄꯥ ꯊꯣꯛꯆꯗꯕꯅꯤ, ꯊꯕꯛ ꯇꯧꯗ꯭ꯔꯤꯡꯈꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯈꯤꯕ ꯇꯥꯟꯖꯥ꯫
ꯊꯕꯛ ꯇꯧꯗꯦꯅ ꯅꯨꯄꯤꯗꯨꯅ ꯃꯤꯔꯥꯏꯔꯝꯕ ꯑꯣꯏꯗꯣꯏꯔꯣ? ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯗꯤ ꯈꯪꯗꯦ. ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯔꯥꯏꯕꯛꯁꯨ ꯑꯦꯛꯖꯥꯝꯁꯦ ꯈꯔꯗꯤ ꯊꯥꯕꯅꯤ ꯃꯇꯝꯗꯨꯗ. ꯑꯃꯠꯇ ꯈꯜꯂꯛꯇꯝ. ꯋꯥꯈꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯩꯕ ꯇꯥꯟꯖꯥꯗꯅꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯂꯝꯂꯤꯕꯅꯤꯅꯦ. ꯕꯨꯕꯣ, ꯋꯥꯔꯤꯗꯨ ꯌꯥꯝ ꯈꯪꯅꯤꯡꯉꯤ. ꯃꯇꯦꯛ ꯑꯃ ꯂꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯃꯇꯦꯛꯇ ꯅꯠꯇꯦꯁꯦ, ꯂꯣꯏꯅ ꯂꯤꯕ ꯉꯝꯅꯤ. ꯅꯈꯨꯔꯥꯁꯦ ꯂꯥꯛꯂꯒ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯩꯅ ꯍꯧꯈꯤꯕ ꯄꯨꯊꯣꯛꯂꯦꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨꯗꯤ ꯃꯁꯥꯗꯩꯁꯨ ꯃꯇꯦꯛ ꯑꯃ ꯇꯥꯕ ꯍꯧꯔꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯃꯇꯝ ꯈꯔ ꯂꯥꯛꯈꯤꯗꯕꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯌꯥꯝ ꯅꯨꯡꯁꯤꯕ, ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯍꯥꯏꯗꯨꯅꯤ. ꯊꯥꯈꯤꯕ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡ ꯃꯊꯪ ꯃꯅꯥꯎ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯌꯨꯝꯗꯩ ꯃꯄꯥꯜ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ ꯇꯥꯎꯃꯩꯕꯨ ꯎꯅꯒꯦ ꯈꯟꯗꯨꯅ ꯂꯦꯝꯕꯤ ꯏꯀꯣꯏ ꯀꯣꯏꯗ ꯂꯩꯀꯥꯏꯒꯤ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯉꯒ ꯃꯤ ꯀꯌꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯥꯎꯃꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯥꯛꯂꯤ. ꯁꯨꯃꯥꯡ ꯃꯆꯤꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯖꯥꯟꯗꯣ ꯎꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏ. ꯏꯃꯥ, ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯃꯧꯗꯤ. ꯑꯩꯁꯨ ꯏꯃꯥꯒ ꯇꯥꯃꯣꯒ ꯎꯗꯕ ꯀꯨꯏꯔꯦꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤ. ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ. ꯖꯥꯟꯗꯣ ꯃꯥꯅ ꯐꯝꯂꯤꯕ ꯃꯣꯔꯥꯗꯣ ꯄꯤꯔꯝꯃꯤ. ꯂꯦꯝꯕꯤꯅ ꯌꯥꯅꯤꯌꯦ, ꯁꯨꯝ ꯂꯦꯞꯀꯦ ꯏꯃꯥ ꯑꯣꯏꯅ ꯐꯝꯃꯣ. ꯔꯦꯗꯤꯑꯣ ꯊꯝꯂꯤꯕ ꯐꯥꯟꯁꯤꯗ ꯑꯩ ꯐꯝꯒꯦ ꯌꯥꯅꯤ. ꯁꯦ, ꯔꯦꯗꯤꯑꯣꯁꯦ ꯆꯣꯠꯇꯅꯕ ꯈꯔ ꯂꯥꯞꯅ ꯊꯝ. ꯃꯥꯅ ꯍꯥꯏꯕꯩ ꯃꯇꯨꯡ ꯏꯟꯅ ꯔꯦꯗꯤꯑꯣꯗꯣ ꯏꯁꯤꯡ ꯆꯣꯠꯂꯣꯏꯗꯕ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ. ꯂꯦꯝꯕꯤ ꯃꯣꯔꯥꯗꯨꯗ ꯐꯝꯊꯔꯒ ꯇꯥꯃꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯏꯔꯨ ꯂꯨꯅꯤ ꯆꯠꯈꯤꯕꯅꯤ. ꯂꯣꯏꯕꯒꯅꯦ ꯁꯣꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯗꯣꯏꯔꯣ? ꯌꯨꯝꯗ ꯑꯔꯨꯕ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯗꯣꯛꯄ ꯑꯔꯨꯕꯗꯤ ꯂꯩꯍꯧꯗꯦꯗ. ꯏꯃꯥꯗꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ? ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ. ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ. ꯀꯨꯏꯔꯛꯀꯗꯕꯒꯤ ꯃꯃꯤ ꯎꯕꯒꯤ ꯂꯥꯛꯏꯅꯤ. ꯀꯔꯤ ꯄꯤꯖꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ. ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯏꯃꯥ. ꯑꯩ ꯇꯥꯃꯣ ꯎꯅꯔꯒ ꯁꯨꯝ ꯍꯟꯈꯤꯒꯦ. ꯖꯥꯟꯗꯣ ꯃꯅꯤꯡꯔꯣꯝꯗ ꯌꯦꯡꯂꯒ ꯏꯔꯨ ꯂꯨꯕ ꯀꯌꯥꯗꯤ ꯀꯨꯏꯒꯟꯗꯕꯅꯤꯁꯦ. ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯗ ꯑꯩꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯦ ꯍꯥꯏꯅ. ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯦ ꯍꯥꯏ. ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯇꯧꯗꯅ ꯃꯥꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕ? ꯗꯥꯃꯩꯔꯥꯕꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯗ ꯈꯨꯠꯊꯥꯡ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯝꯗꯧꯅꯤ. ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡꯒꯤꯅꯦ ꯍꯥꯏꯗꯅ ꯃꯄꯥꯟ ꯂꯝꯗ ꯁꯨꯝ ꯂꯩꯈ꯭ꯔꯦ. ꯃꯥꯗꯤꯅꯦ ꯃꯔꯥꯏꯕꯛ ꯐꯗꯅ ꯊꯕꯛ ꯐꯪꯈ꯭ꯔꯦ. ꯑꯩꯈꯣꯏꯒꯤꯁꯤꯅ ꯐꯪꯍꯧꯗ꯭ꯔꯦ. ꯃꯗꯨꯒꯤꯁꯨꯅꯦ ꯋꯥꯈꯜ ꯁꯣꯟꯊꯕ ꯃꯥꯜꯂꯤ. ꯊꯕꯛꯀꯤ ꯋꯥꯕꯨ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔ ꯂꯣꯏꯔꯦ. ꯃꯤ ꯈ꯭ꯋꯥꯏꯅ ꯄꯥꯅꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯇꯥꯃꯣꯅ ꯈꯔ ꯍꯦꯟꯅ ꯄꯥꯔꯒ ꯍꯣꯠꯅꯕꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯤ ꯏꯃꯥ. ꯅꯪꯒꯤꯁꯨ ꯊꯕꯛ ꯑꯃꯒꯤ ꯊꯥꯈꯤ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ? ꯊꯕꯛ ꯈꯟꯕꯒꯤ ꯆꯦꯄꯥꯎ ꯊꯣꯛꯄꯗꯗꯤ ꯌꯥꯎꯔꯦ. ꯑꯗꯨꯒ ꯖꯣꯏꯅꯤꯡ ꯂꯦꯇꯔꯗꯣ ꯄꯤꯔꯛꯄ ꯉꯥꯏꯔꯤꯅꯤ. ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ. ꯑꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯈꯪꯗꯕ ꯖꯥꯠꯂꯣ? ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯅꯦꯁꯦ. ꯑꯩꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ ꯏꯃꯥ, ꯁꯣꯏꯗꯅ ꯈꯪꯉꯝꯅꯤ. ꯊꯕꯛ ꯇꯧꯗꯣꯔꯕꯅꯤꯅ ꯃꯈꯥꯗꯤ ꯇꯝꯊꯔꯔꯣꯏꯅꯦꯀꯣ. ꯏꯃꯥ, ꯑꯩꯁꯦ ꯇꯝꯒꯦꯗꯤ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯊꯕꯛꯀ ꯂꯥꯏꯔꯤꯛꯀ ꯄꯥꯁꯤꯟꯕꯁꯦ ꯉꯝꯗꯣꯏꯔꯗꯣ ꯊꯕꯛ ꯇꯧꯔꯒ ꯌꯦꯡꯈꯤꯒꯦ. ꯄꯥꯛ ꯍꯦꯛ ꯑꯣꯏꯍꯟꯒꯦ ꯉꯝꯕ ꯅꯠꯇꯦꯗ. ꯊꯕꯛꯇꯨꯗ ꯍꯥꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅ ꯐꯩ. ꯏꯃꯥ, ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯀꯩꯗꯧꯕꯩ ꯀꯥꯏꯔꯨꯅꯦꯒꯦ? ꯑꯗꯨꯛ ꯋꯥꯅ ꯏꯃꯥ ꯕꯕꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯗꯣ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕꯅꯤ. ꯉꯜꯂꯤꯉꯩ ꯃꯇꯝꯗꯕꯨ ꯅꯨꯄꯤꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯒ ꯂꯩꯗꯧꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯗꯤꯅꯦ ꯃꯗꯨ ꯆꯠꯅꯗꯦ. ꯇꯥꯃꯣꯅ ꯑꯃꯨꯛ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏ ꯖꯥꯠꯂꯥ? ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤ. ꯑꯗꯨꯝꯕꯗꯤ ꯈꯜꯂꯝꯃꯣꯏ. ꯑꯩ ꯊꯥꯖꯩ. ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯂꯩꯇꯕꯁꯤꯗ ꯑꯗꯨꯛ ꯃꯊ꯭ꯋꯥꯏ ꯁꯣꯟꯊꯕꯒꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗꯕ ꯑꯣꯏꯔꯤꯅꯤ. ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯤꯁꯨ ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯑꯣꯏꯔꯗꯤ ꯊꯕꯛꯇꯣ ꯉꯜꯂꯤꯉꯩꯁꯤꯗ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯒꯦ ꯇꯧꯕꯅꯤ. ꯏꯃꯥꯅ ꯌꯥꯔꯤ, ꯇꯧꯒꯗꯕꯅꯤ. ꯃꯥꯁꯨ ꯊꯕꯛ ꯈꯜꯂꯛꯂꯦ. ꯍꯌꯦꯡꯋꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯒ ꯏꯁꯨꯅ ꯑꯩꯒ ꯂꯩꯍꯧꯔꯒ ꯂꯣꯏꯔꯦꯗꯅ. ꯏꯃꯥ, ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯊꯣꯔꯛꯄꯗ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯄꯥꯎ ꯄꯤꯔꯛꯇꯕ ꯑꯣꯏꯕꯅ ꯂꯦꯝꯕꯤꯒ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ. ꯅꯪꯕꯨ ꯂꯨꯖꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯏꯃꯥ. ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯁꯨ ꯅꯠꯇꯦ. ꯎꯅꯗ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯆꯪꯉꯛꯇꯕꯤ ꯃꯤꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ?
Karinoda, yumda lakpa mida harauna wari sage haida kai lawai lutondagi laktharido nang bungaurabo. Unase haina pau chen ki pamayamdo tamodam ta tamaktabra. Tamakbani. Ai sai phibam sida bit leitraba. Nungaida ko nangna shu soiraga achumba su sariba. Taumai mamagi mataududa yenglaga. Imana pisurido nang sumating pangsiludana. Yani. Nangna ahi apa amuk sarudrasu matang matamna adum purakadaba leirabani. Ima ai thadokpa yawigi. Ima yam kalli ima tawgi kashum khanu. Unadaba kuire wari dum sadoksi. Macha nupada onsillaga hai imau lagli se haibi mana khara he ucho. Mangan atingba khara leirido ngauthoklegane singju pijasi. Changang ama hauna lonbige. Ima tawdrasu yarani. Hai lakthokdana lakpani pizza haudradi yam nungairaroi. Ingkhol matongise hektrasu sida nakna horisidagi masa khara lamaga hekpirage. Kai haira amunba yaurage su yengo. Adusu heaga happy kisine. As ima horen yumda kadaidagi puraino soidana hangnarakpa tar. Taumai marau leina adugam kiradi kedolaino. Ibema asingauraban yumde mapan thoktadan. Ngang ni ngang oi khangdaba ngakdani mana lolakadoisi. Irai laina aibo ngauba tahan kibai mong. Jando phidu thadok na bema nangbu ising chungba dare ima loisinaba taurage nang khara handokna phamusi. Taumai tanjadu lauraga ai haibi mana helake nang khara mateng pangluraga. Pangnaro ima su loisilage. Sumangdagi irap lapnaba nati makhoina chatlido mama su taribani. Tamona koiga khaisina karige. Isagi oina ai nupana samkoi sangbase yam hainade haikraba natro. Taumai haibi manado hekna khumai. Thongal wangmala chattoba thaba amta leite. Kaidorudoino haira khaini. Exam tharaga khandabase tamona hanba nate. Sida sum khanjilaga leirage hairo. Sel dingkhai coaching yaurini haina miramdasu chatlure. Exam sina athaba khuding khanjilaktradi kana nungaidoino. Mayamna hotnariba changdudagi tamona khara khasik hena hotnaraga soidana mai pakani. Nangai se ai hotnaba watli siro. Mari tobo wangangdo tagena lakpana teda ai. Mamangdo hotnaba dudagi handakne hena hotnarage haiba wahaido tagena lain. Chando su taraduna bema khara yam ngango sida leire. Si khaina yaradro noigise. Aina haibadi khombide. Thakiba exam mayam ta paglaktabado nangina mangda yamikai. Tamoda ikaibiyo haide. Aina haijabadi hena hotnabiyo asi khaktan. Aina pangba ngamba mateng oiradi adum pangaki. Nangna pangdababu leitreda. Aina ngasi laise so maroina tamose Delhi-da muktanga coaching-gi chatlusira haina tanaba lain. Taumai ngahak khallaga chatrasi yanida. Mamangda ina soikibado kadaidano haiba ai khangi. Maduna hena ningamdaba oihalin. Adu oiradi solibaduda hena hotnarase ko. Hoi. Mama su phi thadokpa loiraduna phauba hauri nen taurido anidugi warida nakongdu thamlibani. Numit su phai ngasigi numita samga koiga kakpada yasena hauko. Taumai nupina wangang laktringaida iruluba loibada ngari daima. Lembina oina pau khompire hera tamo anirak luba yade haiba niyom leiteda. Parese kaagi. Tamona su engonda su pamdaba yauradi hayo ahidum semdoki. Leiteda dumbadi. Thabak khalle haise nang su tare haine. Hayengwai amuk thabak toba yadena haidoiro nangbo. Imana kai bamino. Noi anina pal haudoini. Noi ani gi apambado haino. Aigi oinadi mayumna su yaraga thabaki exam thakibo oirini. Aina su athingba pige khandedo. Imana yaradi aigi so kaiba leiteda. Aina saki oi haure ko. Pauna noi ni na hana hodoknare marakta ibuna ngawba tahal. Bema imung changsi singjugi semlurasi. Aikhoina jana thaknaba semlingaidane nangna na samna koido kakthatluro ko chathouro chalo. Ngarang ahing mangda urame khalini.
ꯅꯣꯡꯉꯥꯟꯕꯗ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯈꯨꯄꯥ ꯑꯃꯅꯦ ꯑꯊꯨꯕꯗ ꯂꯥꯛꯑꯅꯤ ꯈꯟꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯣ ꯋꯥꯈꯜ ꯁꯥꯒꯠꯈꯤꯅꯨ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯤꯈꯩ ꯅꯨꯄꯤ ꯊꯤꯈꯤꯔꯣꯏ ꯊꯕꯛ ꯑꯃꯗꯤ ꯆꯠꯄ ꯍꯧꯔꯝꯃꯗꯨꯗꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯆꯠꯄꯅꯤ ꯔꯦꯒꯨꯂꯔ ꯇꯥꯕ ꯁꯤꯟꯐꯝꯒꯤ ꯋꯥꯅꯤ ꯑꯗꯨꯁꯨ ꯀꯨꯏꯔꯔꯣꯏ ꯐꯪꯒꯗꯣꯏꯅꯦ ꯂꯣꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯇꯥꯎꯃꯩ ꯆꯪꯉꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄꯗꯨꯅ ꯑꯅꯤꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩ ꯏꯃꯥ ꯀꯔꯤ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯑꯉꯥꯡꯁꯤꯗ ꯇꯧꯔꯨꯔꯒꯦ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯗꯦꯗ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯁꯣꯏꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯑꯣ ꯌꯨꯝ ꯌꯧꯔ ꯈꯜꯂꯨꯔꯁꯤ ꯍꯧꯖꯤꯛ ꯃꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯌꯨꯝꯗꯩ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯥꯏꯈꯠꯇꯨꯅ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯗꯦꯕꯤꯠꯁꯨ ꯆꯪꯉꯛꯏ ꯔꯥꯖꯕꯤꯔꯃ ꯎꯕꯗ ꯆꯞ ꯆꯥꯅ ꯌꯧꯁꯤꯜꯂꯤ ꯁꯤ ꯃꯌꯥꯝꯁꯦ ꯒꯥꯔꯤꯗ ꯍꯥꯞꯀꯠꯀꯗꯣꯏꯅꯤ ꯐꯔꯦꯗ ꯅꯪꯁꯨ ꯂꯥꯛꯄ ꯑꯩꯅ ꯏꯃꯥꯁꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎ ꯁꯧꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯔꯒꯦ ꯋꯤꯜ ꯆꯤꯌꯔ ꯂꯩꯔꯝꯅꯤ ꯑꯗꯨꯗ ꯏꯟꯕꯗꯤ ꯃꯗꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯕꯣꯛ ꯆꯠꯄ ꯉꯝꯅꯤꯌꯦ ꯃꯔꯩ ꯌꯥꯝ ꯇꯧꯕꯅꯦ ꯍꯩꯅꯩꯒ ꯍꯩꯅꯗꯦꯒ ꯅꯣꯏꯅ ꯈꯪꯉꯣꯏꯅꯦ ꯑꯣ ꯅꯤꯡꯉꯥꯏ ꯍꯧꯔꯒꯦꯗꯣ ꯌꯥꯔꯦꯁꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯗꯨꯅ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕ ꯌꯨꯝꯗꯣ ꯙꯅꯟꯖꯣꯏꯅ ꯂꯩꯀꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯍꯧꯗꯣꯛꯂꯨꯕꯅ ꯅꯣꯡꯃ ꯀꯥꯡꯗꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄꯅ ꯖꯥꯟꯗꯣꯁꯨ ꯃꯁꯥ ꯐꯅ ꯀꯟꯈꯠꯂꯦ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯃꯇꯦꯡ ꯄꯥꯡꯅꯔꯛꯄ ꯑꯣꯏꯕꯅ ꯙꯅꯟꯖꯣꯏꯒꯤ ꯏꯃꯨꯡꯒꯤꯁꯨ ꯄꯥꯂꯤ ꯇꯥꯔꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯇꯥꯎꯃꯩꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯏꯇꯩꯃꯧ ꯇꯥꯎꯃꯩ ꯏꯇꯩꯃ ꯀꯧꯕꯗ ꯇꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯤꯇꯤ ꯏꯍꯩ ꯍꯩꯅꯗꯅ ꯄꯄꯥ ꯂꯩꯔꯝꯃꯔꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯩ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅꯦ ꯒꯦꯠꯁꯨ ꯁꯣ ꯂꯣꯟꯕ ꯅꯠꯇꯦ 이몽ꯗ 소이드나 레이람니네. 엉가고 따하dra디 할라시. 다난조이 한타묵디 하우랍나. 하이, 따오마이! 이따이마우! Ngasay makhay mapalda kauribadu taribani. Khumloigena tumin leithokpado mama takradi nganglakpa tare khanduna thorakli. Baji, ay asomda maningda thabag ama tawruba. Hai, ay khoigi pali shu tai nachanupigi senpham su oi. Itaimagi phibamdo yenghange haidana puraklibani ne. Hekta kakhatpiro imungda changsi. Nupi machaduda yenglaga. Itamacha, nangdi duty chatro. Oh, chatle. Niti mingaududa ingak tingai. Dhananjoyna. Hai, ishuda nangne itamcha kau boire. Oh, sum sinakaw ba nungayba? Imong changakpa matamdadi jando ikan na sofada famduna TV yengduna leirami. Makoy na changakpa ubaduda TV gi volume do khara pik na leithay. Ay nakaw ba dadi khalisidi TV makosina oire. Isa khara nungayba sida yengamini. Kaya rakaw kraba. Taumay na oina kuiba na teda. Ay siya somda thabagama tawruba. Nang diya. Kari thaba. Imana khangarui. Boboki doctor yengubagi reports khaido ay yengzaba yagadra. Hai, ishu na yengge hairi se nang bong tapiyu ne. Taumay report yawba profile do piraga. Sida loy nyawrabani. Nungtigi nurse na monitor tawbay report to silo nyawrabani. Dhananjoy na tombiya. Adudi nang hak yengbiramu. Ay siya nang bungay boy na nungtigi walking chat pagi soidanaba ngahak chatlukik. Aduga muglaw balaki ko. Asuk nagpasibo ay nadumne tonggan pau tilakpa ngamganida. Oy dayma, karamba na hangeru yengashi. Kuina na hanba yade ko. Tombiya, phazana kupna yengbiyu ko. Hoy papa. Hay, ibungo, isu lagli se cha ahawba mapitaksi. Aduga ne, haybi mana ahekpa khara leibado sinju suraga pijesi. Taumay hayningdana. Janja mayamdo amuk tawkidro.
Buba, yarniye. Yaro. Pizza doine. Masisu mahau tongan bani. Nabok na totke. Nang kakana lun ba cha su hau bani. Masiga thakhidaw ni ko. Taumay WakhaL dana. Chap chare masidi. Labadu kaday da lay. Magi thaway akoy da lai haina paudong bibirag. Idamja, kharkup na yingbiramu ko. Ay ja lolugi. Singju ka cha kisi ko.